ꯃꯃꯥꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤꯗꯦ ꯈꯥꯃꯦꯟ ꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯇꯟꯖꯥ ꯂꯧꯖꯔꯒ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯂꯥꯛꯎꯀꯣ ꯆꯪꯃꯤꯟꯅꯗꯕꯗꯣ ꯑꯁꯤ ꯁꯦꯟꯅꯕꯤꯌꯣ ꯁꯤ ꯕꯦꯒꯁꯤ ꯇꯥꯔꯒ ꯃꯈꯣꯡꯁꯤ ꯐꯖꯅ ꯍꯥꯏꯊꯔꯛꯀꯅꯦꯕꯀꯣ ꯃꯦꯟ ꯑꯣꯏꯅ ꯈꯣꯡ ꯌꯥꯡꯈꯩ ꯄꯥꯏꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯌꯥꯔꯦꯀꯣ ꯔꯦꯒꯨꯃꯥꯔ ꯌꯥꯝ ꯊꯨꯅ ꯐꯔ ꯍꯜꯂꯛꯑꯣꯀꯣ ꯈꯣꯡꯁꯤ ꯊꯥꯡꯕ ꯌꯥꯗꯦꯕ ꯌꯥꯗꯦ ꯌꯥꯗꯦ ꯌꯣꯠꯁꯤ ꯈꯔ ꯊꯤꯡꯗꯣꯛ ꯂꯩꯔꯦꯕꯀꯣ ꯈꯣꯡꯄꯥꯛꯁꯤꯗ ꯑꯗꯨꯝ ꯊꯥꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯕ ꯑꯗꯨꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯝꯖꯈꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯚꯤꯌꯨꯋꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕꯒꯤ ꯇꯥꯡꯀꯛꯇꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯇꯥꯡ 9ꯗ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 9ꯗ ꯊꯣꯛꯈꯤꯕ ꯄꯂꯦꯟꯒꯤ ꯊꯧꯗꯣꯛꯇꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯥꯠ 2 ꯕꯖꯥꯔ ꯃꯃꯥꯡꯗꯒꯤ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯁꯦ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯅꯨꯃꯤꯠ ꯊꯥ ꯁꯨꯔꯛꯑꯕ ꯑꯉꯥꯡ ꯎꯅꯒꯦ ꯇꯧꯔꯕ ꯑꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯀꯌꯥꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯄꯨꯡ ꯑꯣꯏꯅ ꯃꯥꯁꯨ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯔꯤꯝꯁꯇ ꯃꯇꯝ ꯀꯨꯏꯅ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯄꯗꯣ ꯔꯤꯝꯁꯇ ꯉꯝꯃꯛꯇꯕꯗꯒꯤ ꯑꯦꯝꯁꯇ ꯉꯁꯤ ꯍꯧꯖꯤꯛ ꯃꯣꯏ ꯄꯨꯅꯕꯒꯤꯗꯃꯛ ꯂꯥꯛꯀꯗꯣꯔꯦ ꯑꯗꯨ ꯃꯥ ꯂꯥꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯅꯕ ꯃꯇꯝꯗꯁꯨ ꯃꯐꯝꯁꯤꯗ ꯌꯧꯔꯛꯑꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯊꯝꯖꯅꯤꯡꯉꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯝꯖꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯉꯁꯤ ꯈꯨꯗꯛꯇ ꯃꯥꯁꯤ ꯑꯦꯝꯁꯇ ꯄꯨꯔꯅꯤ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯁꯤꯡ ꯑꯗꯣ ꯑꯅꯥꯕ ꯃꯁꯥꯗ ꯈꯨꯠꯁꯤꯟꯅꯖꯍꯧꯒꯦ ꯃꯍꯥꯛ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯈꯨꯠꯁꯤꯟꯅꯖꯍꯧꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯉꯥꯏꯖꯕꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕꯅ ꯃꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯎ ꯄꯤꯖꯕꯗꯨ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯄꯥꯎ ꯐꯪꯖꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯈꯔꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯍꯥꯛꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯁꯦꯟꯐꯝ ꯑꯗꯣ ꯃꯁꯥꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯍꯣꯔꯦꯟ ꯃꯍꯥꯛ ꯂꯥꯛꯑꯀꯥꯟꯗꯁꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯐꯪꯉꯒꯅ ꯁꯥꯟꯅꯖꯍꯧꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯂꯥꯏꯐ ꯁꯄꯣꯔꯠ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯗ ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯍꯥꯛ ꯃꯁꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯗ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯃꯁꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯍꯧꯒꯦ ꯑꯗꯨꯒ ꯃꯍꯥꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯈꯔ ꯋꯥꯒꯗꯕꯅꯤꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯐꯤꯕꯝꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ
떨어지라. 많이 보배. Đúng rồi. Em một lại. Hai mươi ngàn. Em xa đi qua sẽ. Cái phí nào không? Dạ, 저 한국에서 삼지 한국 제가 한번 태는 좀 좋아해 너 그거 한. ट्रॉली फाइल लगा है अच्छा 한국 제가 너 그게. यार वो हम जेगा 예, 방문해. हम जल्दी आगे में थोड़ा जमा प्लान तुम 오늘 비밀 내려라. 너 오늘 나오는 हजिसे कोई इनाउ प्रेम कुमार से रिम्स तकी एम्बुलेंस तो पुराकांदा एडवांस लाइफ सपोर्ट एम्बुलेंस तकी पुरागा हजिसे दिल्ली की एम्स ता मा की अनाबसी फिल्म दुसिलकपदगी एम्स ता लायंग नबगी दम हजि कोई एयरपोर्ट सिदा गायरन लेजबनी साइम के अनु हजिसे मसा हौग काखप ngमगसो खोंगी फिल्म सिदि हेन हेन अजम दुसिलकपना मरम ओरकांदा सिगुनबा अवाबा तारबा प्रेम कुमार की अनाबसीदा मखाता नमय अखोई मतेंग पांगिनबगी तंजादो लोमिन खिसी हाबा वाफम थमजरे दो सुम अखोई प्रेम कुमार दसो माकी बा सिगी चलिबा मतंग सिदा करी दम करम फिल्म लाखुना चलिबनो हाबसे अनाब मसादगी प्रेम कुमार दगी खितंग अखोई तामिनसे हन को मैं आप को करने आई नमस्कार अवाब से मतेंग पांग फिल्म को हैंगाई लेते था तो तुम लोग सरी मैम बोर्ड के अमुखना कि करादन फादन लाखोय जग खायाम गांजे रोय के चा याम थुना फरगा लाखोय बिरोको मयामना अंगी दमकते कोई लोन सोरदा जरगले जरमगे को नसी आई सामक यूट्यूबर मोइना आइगी नुसिजरबा सब्सक्राइबर सिंग व्यूअर सिंग दा ममांग थक्ता आइना कोगी इनाउ प्रेम कुमार सिगी इमुंग मनुंगी अवाबदो आइना वीडियो अपलोड तौजरकांदा नुसिजरबगी व्यूअर सिंग सब्सक्राइबर सिंगना इनाउ प्रेम कुमार की अवाबदो मतेंग पांगमिनसी हादुना हाजर मतम मान मान अंगम मतेंग पांगबिरकपा हारिबा मयामना पांगबिरकपा मतेंग अदो नसीसे खुदक्ता मासी एम्स ता पुरनी मागी फिल्म दुसलकपदगी एम्स ता पुरनी हाइबगी दमकता आइकोई मयामना पिबिरकपा मयामना आइगी जीपे दा हापिरकपा पैसा सिंगदो कलेक्शन तौजरकांदा ngasi masada kusina jawgena lakchabani matang sidaina thamjaning ni bofamdi ngasi hojiki matamse social media gi matam oibini na hojik manipur da thogiba irang asina maram orkanda awaba taraba mioi kya kya leiriba singsida hojiki matam da social media gi matam oibini na social media da yumphom orkanda mapungoina hojikse ekoi tongan ba youtuber sing dan adagi blogger sing aduga content creator sing leibri ba sing na so makhata da प्रेम कुमार खकी नतना अखोई अवाब तारबा मयाम सिंगसिदा सुमाइना आइगी लेरिबा फॉलोअर्स सिंग सब्सक्राइबर्स सिंग मयाम सिंगसिदा अखोई सुमाइना पाउ पिमिनर कांदा मतेंग पांगबगी तंजा अखोई लोमिन सि हाबो वाफम थमजरी ममांग तकदा आई सागी चैनल मगना थमजखिबा अखोईगी खामेलोक तो थोखिबा थौदोकता याम तमतिना सोबा नोमि मरु याम पालगा दि ममित उदबा ममित नाम सोकना लेबा मयाम सिंगसो आई वीडियो थागजरकांदा इमुंग दुगी जीपे नंबर हापसरकांदा मयाम सो अदुदसो angam angam mateng pangbiri hariba mayam singdo adu khangna aigi youtube de lakchaba pesa khara masa masa lakchaba side so handaki thoiba thobok singsida adum ai makha tana mateng pangduna su lai makha tana adum ai pangja khigani mayam su sumaina khara tongmina si haiba appeal sei tawjari ya tawsin nang ba adu वेवनगा वेवगा इसन
시도 소리 현도리고 시도 하고 그래 저렇게 이제 프랭크마르 씨 막 ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯄ꯭ꯔꯣꯁꯦꯁ ꯑꯌꯥꯝꯕ ꯂꯣꯏꯔꯦ ꯇꯤꯀꯦꯠ ꯄꯥꯏꯈꯤꯕꯁꯤꯡꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯠꯃꯤꯟꯅꯒꯗꯕ ꯃꯤ ꯀꯌꯥ ꯆꯠꯀꯅꯦꯕ ꯃꯤ ꯑꯍꯨꯝ ꯆꯠꯀꯗꯕꯀꯣ ꯑꯍꯨꯝ ꯆꯠꯂꯀꯥꯟꯗ ꯑꯗꯨ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯀꯨꯃꯥꯔꯁꯦ ꯍꯧꯖꯤꯛ ꯃꯥ ꯐꯤꯕꯝ ꯂꯣꯏꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯍꯥꯞꯆꯔꯤꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯈꯥꯗꯁꯨ ꯍꯥꯞꯆꯒꯦ ꯄꯤꯖꯔꯤꯕ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯖꯤꯄꯦ ꯅꯝꯕꯔꯗ ꯍꯥꯞꯍꯧꯗꯕꯒꯤ ꯈꯤꯇꯪ ꯃꯌꯥꯝꯗ ꯑꯋꯥꯕ ꯈꯔ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯃꯨꯛ ꯑꯩ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯆꯔꯛꯀꯦ ꯗꯦꯟ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯄꯩꯁꯥꯗꯣ ꯑꯩ ꯌꯧꯅꯕꯗꯃꯛ ꯑꯃꯨꯛ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯉꯁꯤ ꯑꯍꯥꯟꯕ ꯇꯧꯔꯛ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤꯗꯦ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯇꯟꯖꯥ ꯂꯧꯖꯔꯒ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯈꯣꯡꯗ ꯌꯥꯔꯒꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯅ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯕꯗ ꯔꯤꯝꯁꯇ ꯂꯥꯌꯦꯡꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯕꯗ ꯗꯥꯛꯇꯔꯅ ꯃꯥꯒꯤ ꯈꯣꯡꯁꯤ ꯁ꯭ꯋꯥꯏꯗ ꯌꯦꯡꯂꯒꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯔꯅꯤ ꯐꯕ ꯋꯥꯔꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯄꯥꯟ ꯂꯝꯗ ꯄꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯁꯤ ꯐ꯭ꯂꯥꯏꯠꯇ ꯑꯩꯈꯣꯏ ꯗꯤꯜꯂꯤꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄ꯭ꯔꯦꯝꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯝꯗꯝꯁꯤꯗꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯖꯤꯄꯦ ꯍꯥꯟꯅ ꯅꯝꯕꯔ ꯈꯔ ꯄꯤꯖꯩꯕꯗꯣ ꯑꯗꯨ ꯇꯣꯉꯥꯟꯅ ꯍꯧꯖꯤꯛ ꯅꯝꯕꯔ ꯈꯔ ꯄꯤꯖꯔꯛꯀꯦ ꯕꯤꯀꯦ ꯆꯦꯅꯦꯜꯗ ꯍꯥꯟꯅ ꯍꯥꯞꯄꯤꯔꯛꯑꯒ ꯏꯅꯥꯎꯅꯨꯄꯥꯁꯤꯇꯪ ꯃꯥꯒꯤ ꯈꯣꯡꯁꯦ ꯑꯅꯥꯕꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯪꯁꯊꯥꯟ ꯈꯨꯗꯤꯡꯃꯛꯅ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯤꯒꯨꯝꯕ ꯏꯅꯥꯎꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯄꯣꯟꯊꯥ ꯑꯣꯏꯅ ꯆꯠꯆꯔꯨꯕ ꯏꯅꯥꯎꯅꯨꯄꯥꯁꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯑꯃꯗꯤ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯂꯥꯌꯦꯡꯕ ꯐꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯁꯤ ꯃꯄꯥꯁꯤꯗ ꯌꯣꯠ ꯑꯃ ꯁꯨꯃꯥꯏꯅ ꯊꯤꯟꯗꯣꯛꯇ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯒ ꯌꯣꯠ ꯑꯅꯤ ꯂꯦꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯈꯣꯡꯁꯤ ꯌꯨꯡꯊꯔ ꯐꯝꯕ ꯃꯇꯝꯗ ꯃꯥꯁꯦ ꯈꯣꯡ ꯑꯁꯤꯒꯤ ꯑꯔꯨꯝꯕ ꯍꯥꯏꯇꯥꯔꯦ ꯅꯥꯕ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯃꯥ ꯊꯥꯡꯒꯠꯇꯅ ꯊꯝꯃꯤꯕ ꯈꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯃ ꯂꯩꯖꯕꯅꯤꯅꯀꯣ ꯈꯔ ꯂꯥꯛꯑꯣꯀꯣ ꯌꯥꯔꯦ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯔ ꯆꯪꯃꯤꯟꯅꯗꯕꯗꯣ ꯑꯁꯤ ꯁꯦꯟꯅꯕꯤꯌꯣ ꯁꯤ ꯕꯦꯒꯁꯤ ꯇꯥꯔꯤꯀꯥꯟꯗ ꯃꯈꯣꯡꯁꯦ ꯐꯖꯅ ꯍꯥꯏꯊꯔꯛꯀꯅꯦꯕꯀꯣ ꯃꯦꯟ ꯑꯣꯏꯅ ꯈꯣꯡ ꯌꯥꯐꯦꯠ ꯄꯥꯏꯕꯤꯔꯣ ꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯌꯥꯔꯦꯀꯣ ꯔꯦꯒꯨꯃꯥꯔ ꯌꯥꯝ ꯊꯨꯅ ꯐꯔ ꯍꯜꯂꯛꯑꯣꯀꯣ ꯈꯣꯡꯁꯤ ꯊꯥꯡꯕ ꯌꯥꯗꯦꯕ ꯌꯥꯗꯦ ꯌꯥꯗꯦ ꯌꯣꯠꯁꯤ ꯉꯥ ꯊꯤꯟꯗꯣꯛ ꯂꯩꯔꯦꯕꯀꯣ ꯈꯣꯡꯄꯥꯛꯁꯤꯗ ꯑꯗꯨꯝ ꯊꯥꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯕ ꯑꯗꯨꯅ ꯈꯔ ꯁꯦꯟꯅꯕꯤꯔꯣ ꯀꯣ ꯆꯠꯀꯗꯕ ꯃꯤ ꯀꯅꯥꯅꯣ ꯃꯤ ꯑꯅꯤꯔ ꯑꯍꯨꯝꯔ ꯆꯠꯀꯗꯕ ꯌꯥꯔꯦ ꯆꯠꯇꯣꯏꯅꯣ ꯃꯣꯕꯥꯏꯜ ꯃꯈꯣꯏꯅꯤꯅꯦ